Manipur ki Ahanba full-length feature film Matamgi Manipur da Direction Pikhiba Debkumar Bose Ngasi ayuk Kolkata ki Bellevue Hospital da Leikhidre Manipuri cinema ki lamyanba singi manungda ama oiriba Debkumar Bose na Leikhidaba asiga mari lainana Manipur State Film Development Society MSFDS na thadorakpa awaba phongdokpagi charwala mana hai Ngasi ayuk pung 9 rom tabada Debkumar Bose na Leikhidaba asina Manipuri cinema ki masek mangal naiba pandup ama loisinbaga pangkhak oire Debkumar gi apokpa Debaki Bose ase India gi saknaraba filmmaker singki manungda amane cinema gi oiba wakhalon kaya apokpadagi tasin khomjinduna Debkumar na mahaki oiba top cinema gi machat kaya puthorakhe masimakta maitailon mapung phana khangba ngamnaba Debkumar na singnaba amaga loinana Matamgi Manipur hariba film asigi director oinaba chongthoraktuna Manipuri cinema gi maru hunkibane Debkumar na Matamgi Manipur da Direction Pikhiba asina Manipuri gi oiba wari sing screen da puthorakpada ajoba khutlai ama oirakhe masiga iroidana hariba film ase Manipur gi film industry da ngasi makso ajoba mafam ama kallaga leire film asida Manipur gi culture da ajoba safu ama pibuga loidana Manipuri cinema gi khongchatta pamal naidaba khudol ama tamba haurambagi damak presidential medal piduna sakhangkhe Debkumar Bose na Leikhidaba asiga mari leinana mahakpu ningsingba oina MSFDS made film forum Manipur na Manipuri cinema gi ningsing yumbida mairakatuna ikai khumnaba utkhe thauramadunda lamdam asige film ga mari leinaba mioi kayana saruk yabaga loinana Leikhidabagi thawaina mapugi nakta ingna chikna leirunaba thawnikhi haina MSFDS ki charola sena makhatari